Manipur lengang Manipur da Santi Hanzel Clay Haina Lauring Chirak Asida Nasi Angan Yuktagi Jiribam da Kuki khulai paiba singna chatharakpa attack da irang laksin naba lady ba CRPF ki jawan ama leikhidre Manipur police ki miwoi anina asok apan nangkhre hari Manipur lengan Manipur da Santi Hanjale haina tattana lauring cherak asida ngasi chu ayuk angan bedagi hoduna Jiribam da Kuki khulai paiba singna nongoi amadi bongi akanba attack chathaduna landarakre madugi matungda central force ka loinana Manipur police ki team sing mafam aduda changsin Kuki singi attack adubu laksin naba mafam aduda changsinki amadi chorana pung 12 taramdai adwai da Bihar gi CRPF ki jawan Ajay Kumar jaha chahi nifuga humdoi Kuki singna kaplak pan nongoi maruna laibak ta fadana kudakta laikan abangamdana laikidabane hari amadi state force ki personnel ani buna makhungda panba yauna aso open nangki hari hoje thodok thofam aduda security gi ahenba forcing changsin gre haina arena na fangba power sina palli